ngarang su thawal da taraga mapan Imphal West da taret East da mapan Kangpokpi da taraga mari positive oikhe PWD gi staff amasu positive oire naknaruba staff kunga humdoi test tawkhre ngarang su thawal da taraga mapan East da mapan West da taret Kangpokpi da taraga mari Churachandpur da ani punna myo yangkhai mathoi COVID-19 positive oiduna Manipur gi apunba confirm case lising ani ga chani marfu taruk sukhre masigi manungda lising amaga chawma maudra taruk recover tawduna chatruka maudra active case da leire chairak asida Thawal district hospital da mathok tawba doctor ahum COVID-19 positive oirakpaga mari leinana doctor sing asina tongan ba matamda yenglamba anaba sing test tawthoknaba akan bathabak paikhatpa hokre haire amaromda lainga ki PWD highway south division gi section officer oiba Lilong Turen ahan bidage mioi ama COVID-19 positive oire haire section officer asi positive oirakpaga mari leinana mahaka nangnarubani haiba PWD gi staff kunga humdoi sample sing logduna test tawkhre haire adum oinamak pauchi asina phangba thajaba yaba pau amagi matung inna mioi kulhumdoi asigi manungda mioi mapan gidi test result lakre makoi mapan mak negative oire lemhauriba mioi singe result ngasi athengbada phanglaba yai RIMS hospital pulap thingjinba leite MS Regional Institute of Medical Sciences RIMS pumba thingjinduna ana layang bagi pulap leple haina ngasi pauche kharda phongna khiba adu hospital pumba thingjinba leite hospital asigi department kaya da hojik ana layang bagi thabak mapung phana sathari haina RIMS ki medical superintendent oiriba professor CH Arun Kumar na phongdorokle Hojik RIMS ki department kaya thingziliba asidi Hojik RIMS ki department kaya thingziliba asidi COVID-19 na positive oiba yaurakpadagi section thorangi thabak lokhuttaba yadabagi thingzinbani hospital asidagi atopada amuk laichat asi sandokhidanaba section thorangi thabak lokhutpani haire Hojik RIMS hospital gi casualty emergency gynae na chingba mapung phana run tawduna angang unabana chingbagi thabak leptana chathare masida natana inpatient service flu clinic cancer treatment PMR department dental na chingba mapung phana run tawduna leire Hojik hospital thingziliba saruk sing asidi COVID-19 na positive oibaga mari leinaba department kharadani haire RIMS ta patient manga positive oire COVID na naraba myoi sing achouba thogdang loriba nurse singe leifam sapam watana ba honagani MS ngarang RIMS hospital da nurse ani yauna staff mari COVID-19 na positive oikiba adu da hospital asigi Dharma nephro ward ta layeng duna leiba myoi manga su positive oire RIMS ta layeng liba anaba sing yauna positive oirakpa asidagi RIMS hospital gi department khara thingzele haina RIMS ki medical superintendent CH Arun Kumar na ngarang order ama thokre RIMS ki MS Professor CH Arun Kumar ga ngasi pauksi asiga wari sanaba matamdadi RIMS ta layang liba Dharma nephro ward ta layang duna leiriba myoi manga asi kidney da nabadagi dialysis tawduna leiba anaba singni makoi makata na COVID care center da thamduna layang bagi thabak chathare mahak na hai hojik RIMS ta leiriba COVID na naraba myoi sing layang bada achouba thogdang loriba nursing ge leifam leitabagi achouba awaba ama mayoknari madugi damakta ngasi nursing ge leifam semgat na bahotnari nursing ge leifam semgat pa loiraba matungda routine naina duty tahunbagi thabak chathagani duty manungda masagi mayumda hanba yaroi yumda hanba tarbade makata na laichat asi sandorokpa yabage akiba leibadagi hospital da lengdana lehangani makoigi duty tawba numit loiraba matungda makata na numit taraga marini quarantine tawduna leiraba matungda laichat asina positive oi oide habadu test tawthoktuna khangdokna ba honagani haiki mahakna hai hojik phawbagi oinadi RIMS hospital gi ward khara thingjinba taraga su hana leiriba anaba sing mapung phana layang bagi thabak chathanaba thabak yamna kanna chathare layang bagi thabak asida chouba thogdang loriba doctor nurse amasung atai mari leinaba staff singi leifam chapam amadi mari leinaba potlam khudimak watanaba honagani haike RIMS ta nurse mari health ki staff amasu positive oire Regional Institute of Medical Sciences RIMS Imphal ge ICU da duty taba nurse ama yauna punna nurse mari COVID-19 positive oikibaga loinana health directorate ki staff amasu positive oire RIMS tagi phangba pau amagi matung ina ngasi institute asige pediatric ward ta duty taba nurse ahum amade ICU da duty taba nurse amaga positive oire ICU da duty taba nurse aduna positive oikiba adu laichat asigi positive oikiba kidney patient ama ICU da dialysis tawbada launa khiba oiba yai haire institute asigi Dharma nephro ward ta layang liba myoi taruk laichat asigi positive oikiba dugi manungda myoi anigi phibam yamna luna leiri haina RIMS tagi phangba paw asina makata na phongdorokle health directorate ta thabak tawba staff amasu laichat asigi positive oirakpadagi directorate asigi staff sing ngasi dagi hongna test tawba hokre amasung hayengsu makata na test tawkhigani directorate office ngasi hida kapthokre haire laichat asigi positive oiba hospital sing da yaurakpadagi hospital thingnarakpa amasung anaba sing mingchanba yadabagi khudong chadaba kaya mayok narakliba sigi matangda department asina lumna khanaba hore haire chief minister secretary ta hangba COVID-19 gi command control room da duty taba staff ama positive oikiba du ngasi amuk hana RT-PCR da test tawbada negative oire adubu mioi asi yumda chatlan khiroi pet quarantine da thamlaga test tawkhigani haire senapati da chatluba national health mission gi atop staff ama positive oikiba du de ngasi test tawbada positive oire haire mioi asiga chief minister gi secretariat complex ta hangba COVID command control room da duty taba mioi aduga punna senapati da chatlubani mafam
ꯃꯐꯝꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯒ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯔꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯦꯅꯥꯄꯇꯤꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯗꯣꯛꯇꯔ ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕꯅꯤ꯫ BSF ꯄꯔꯁꯅꯦꯜ 9 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯅꯧ ꯅꯧꯕ ꯑꯣꯏꯅ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟꯗ ꯂꯩꯕꯤ ꯆꯍꯤ 2ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ COVID-19 ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ BSF ꯄꯔꯁꯅꯦꯜ 9 ꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯗꯦꯜꯂꯤꯗꯒꯤ ꯍꯜꯂꯛꯂꯒ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯁꯦꯝꯄꯜ 162 ꯂꯧꯈꯠꯈꯤꯕꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯐꯪꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ STC BSF ꯀꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯕ 118 ꯕꯇꯥꯂꯤꯌꯟ BSF ꯀꯤ ꯄꯔꯁꯅꯦꯜ 9 ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁ RAT ꯀꯤꯠ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯁ ꯇꯧꯕꯗ ꯉꯁꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯦ꯫ ꯄꯔꯁꯅꯦꯜ ꯍꯨꯝꯐꯨꯒ ꯅꯤꯄꯥꯟꯅ RAT ꯇꯧꯅꯕ ꯑꯗꯨꯒ ꯄꯔꯁꯅꯦꯜ 34 RT PCR ꯇꯦꯁ ꯇꯧꯅꯕ ꯁꯦꯝꯄꯜ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕꯒꯤ ꯃꯅꯨꯡꯗ ꯄꯔꯁꯅꯦꯜ 9 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯅꯥꯏ ꯀ꯭ꯂꯤꯅꯤꯛ ꯑꯦꯗꯚꯥꯟꯁ ꯗꯥꯏꯒꯅꯣꯁꯇꯤꯛꯇ ꯊꯕꯛ ꯇꯧꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯀꯟꯇꯦꯛ ꯂꯩꯈꯤꯕ ꯃꯤꯑꯣꯏ 164ꯒꯤ ꯁꯦꯝꯄꯜ ꯇꯦꯁ ꯇꯧꯕꯗ ꯂꯣꯏꯅꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ꯫ ꯍꯥꯟꯅꯁꯨ ꯃꯤꯑꯣꯏ ꯑꯗꯨꯒ ꯅꯛꯅꯈꯤ ꯑꯃꯗꯤ ꯁꯣꯛꯅ ꯁꯝꯅꯈꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯇꯦꯁ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯀꯟꯇꯦꯛ ꯂꯩꯈꯤ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯇꯦꯁ ꯇꯧꯈꯤꯕ ꯄꯨꯟꯅ 130 ꯁꯨꯈ꯭ꯔꯦ ꯑꯃꯗꯤ ꯇꯦꯁ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯕꯦꯠꯁꯀꯤ ꯑꯣꯏꯅ ꯔꯥꯐꯦꯜ ꯖꯦꯠ 5 ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯐ꯭ꯔꯥꯟꯁ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯕꯦꯠꯁꯀꯤ ꯑꯣꯏꯅ ꯔꯥꯐꯦꯜ ꯖꯦꯠ 5 ꯉꯔꯥꯡ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯐ꯭ꯔꯥꯟꯁ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 58,000ꯒꯤ ꯗꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤꯗꯃꯛ ꯔꯥꯐꯦꯜ ꯖꯦꯠ 33 ꯂꯩꯅꯕ ꯏꯟꯗꯤꯌꯥꯅ ꯐ꯭ꯔꯥꯟꯁꯀ ꯏꯟꯇꯔꯒꯚꯔꯟꯃꯦꯟꯇꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯆꯍꯤ 4ꯒꯤ ꯃꯌꯥꯒꯤ ꯃꯇꯨꯡ ꯃꯜꯇꯤ ꯔꯣꯜ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯌꯨꯝꯁꯀꯩꯁꯗ ꯑꯝꯕꯥꯂꯥ ꯑꯦꯌꯔ ꯐꯣꯔꯁ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯂꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫